All Manipur Football Association Sinuna Pangthokiba concert adu akanba pressure pirakpadagi sinkibani haina Amfa President Moirangthem Ratan Kumar na Fongdokre Imphal gi mafam amada Paumi Singa unaba amada Ratan Kumar na Amfana concert adu sinbagi ayaba pikiba adu akanba pressure pirakpadagi sinkibani Amfa gi oina 13 August Patriots Day numitta laikhidraba athoba singi mafam da haikat laikat tambagi thauram amadi sinkhi haikat laikat tambagi thauram adu loibada Amfa gi thaumi sing airport ta sanaroi sing okpagi chatki concert adu makha tana pebet band innocent ice band god and dog band amasung laipung band makha chatha hokibani haina fongdokhe nakalamarom da pebet band innocent ice band god and dog band amasung laipung band ge mahut senduna raj ayekpam na athoba singi numitta concert tawkiba adu miyam na ngakpiyo matungda asigumba thodok ase amung hanna tawraroi athoba singi Athoba Singda Aranba Taukiba Aduga Mari Laina na Pambay na Luchingba UNLF ki Thaumi Sing na Piba Chairak asi Yazare Haiki. Moin pressure kandana rock si amasan ge haiba asawusina unire pekeno haigedro koiring kangbogi aina haiba adu yaroi sunga mi punam kanamta mic suyong de akhoi de samna sum sigak torge toge dong kaim toro sineba man adum haiba aina yaroi amun khallo sinmanga mo hajo asoza adu tobinu sinbiu sum rock ki gi matang si aidi kanara haiduna kanara khangduna mi do mana topa adum sila ge sineba moi angam bani dana and the Kari Hank community can you see Sinmaki Pasano Sarikan, but to go, Moon, Silakani, Aquin is a Pasa low, call about Mutis later.